Hi ma'am, I'm Mr. Sans. Ngasi video sidi koigi hayeng Ningol CHAOKOUBAGI mai le nan koigi relief camp ta leiba EchilEnao sing khakta doi ba pija ba Khudol ni lai ra bam aina ko pi Khudol se tai na te makoina hayeng mai yum sarpa mafam tangdu le ta le ma to yum kai sarpa matam da upu ma kang thola ma hai tare lowning matam da ikoi ingon dagi yang hong pija gani ai bagi aina pija ba Khudol ni adoga ai gi subscriber ama nai tare asi ingon da pia ko comment ne comment si pa thoksa gi ko ma ai sa IDP ne relief camp ta leijari yum di saba hojadri book tawraga thamba yagadra isagi leifam leijaraga lobo yagadra khudong sabasu manghan janing dabadagi tawjabani chumme masi khudong sabasu lobiyo ekhoi yamba yamdaba khitang hai tare ko chahi ama ani ahum mari tammangamde adi matungda lobi ningmasu yai adu book tawraga piri bo farje hayeng phawa relief camp ta leiba duhar matungda pi ga da offer di natte ko adu book tawraga thambiraga ekhoi khudong sabi lobiyo adu aina piriba hayengi CHAOKOUBAGI Khudol hai tare CHAOKOUBAGI Khudol sida mayamna chako matungda lakpiraga book tawbirasu yai relief camp ta leiba Meeoi gadamni mya relief camp ta leiba hakta pi haina su aigi subscriber ai viewers singna su warobi ganu aduga lakliba CHAOKOUBAGI sina maram oiraga leinari ba ekhoi kanglup ki oibi rang si so loisin masu oirasanu nungsi chanana lakpasu oirasanu aduga aman amada yengthina ba aman amada nungsina da ba so leida so oirasanu aduga ekhoi punna makai tare relief camp to leibi sinau sing mai magi hanagi leifam singda satna tangdu leida punsi mahing amada lakpa nungsi chanaba manipur amu oihalase aduga magi yum nong lak matamda kangthon nadi upu yam hokna bijagani ko sumatangi umaman khusuman adagi khara khai tare adu tawga bijagani aduda maman mathungi thinarak ta su yai aina sum angamba ka hina kanna leitaba ma hoi oi targa di tangai phadana free da bo pithorok po yabagi chance le ko ma aduna aina ngasi piriba hayengi Ningol CHAOKOUBAGI Khudol ase EchilEnao sing amadi relief camp ta leiba mayamna harau harauna nu lobiu aduga ai channel asibu yengbiu Meeoi singna kaubidana like comment subscribe to view share to view aina tawjari si paisa pai tawjaw suna chade khara kitang khoi tol la taraba lairaba isamak ta hai tare sigumba ta kitang mateng khara oigadra aina khanjabagi tawjabani maside hekta sina phatte haraga de pokthok sagi kesu kaide afabo oigadi mayamna comment omdang bibiu phatte haraga de comment bibiganu kesu kai baleite adubu aibu nungsibiragadi mayamna subscribe amadi kaubiganu aina pizza ki khaliba kam thonji sigi stand chini ko mayam ekhoi yang hongna pizza doise adum sijina ba yarabane tumba yarabane sigi style sida aina yang hongna pizza gani aina ekhoi relief camp sa leiba EchilEnao sing daina haijari lobiu lakbiu jengbiu asisu hayeng Ningol CHAOKOUBAGI dakhina pibagi poni mayam ado kari haini mayamna mafam sida comment ta sabi ko leko khoi ki kari ani mafam kada no kari no haibo do ai se isama hairok ta gini hairok patu thoksom lekai khoi ki hospital maning hek maning da leiba furniture do oidoni adu laga yengbiru adu laga lobiu hayengi Khudol asibu mayamna lobiu hai tare na